ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯆꯦ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯂꯧꯈꯠꯄ ꯄꯥꯎꯁꯤꯡꯒꯤ ꯑꯞꯗꯦꯠ ꯄꯤꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯅꯥꯒꯥ ꯐꯨꯠꯍꯤꯜ ꯑꯦꯔꯤꯌꯥꯒꯤ ꯂꯨꯡꯇꯦꯔꯀꯥꯐꯨꯡ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯥꯏꯟ ꯀꯥꯏꯅ ꯕꯪꯀꯔ ꯁꯥꯖꯤꯟꯕ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯄꯦꯇ꯭ꯔꯣꯜ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ꯫ ꯀꯨꯀꯤ ꯑꯥꯔꯝꯁ ꯒ꯭ꯔꯨꯞꯀꯤ KLO, KRA, UKDA ꯑꯃꯗꯤ KLAꯒ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯔꯛꯇ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ MLA ꯐꯨꯡꯖꯥꯡꯒꯤꯟ ꯕꯥꯜꯇꯤꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒꯤ ꯈꯣꯡꯆꯠ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯤꯁꯤ NIAꯗ ꯁꯤꯟꯅꯕ ꯑꯁꯥꯡ ꯀꯁꯥꯔꯗ FIR ꯄꯥꯟꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯀꯥꯕꯨꯜꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ 100 ꯁꯤꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯤꯚꯤꯜ ꯋꯥꯔꯗ US ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯈꯨꯠ ꯌꯥꯎꯕꯒꯤ ꯈꯨꯗꯝ ꯐꯪꯂꯦ꯫ ꯏꯊꯤꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡꯗ ꯗ꯭ꯔꯣꯟ ꯅꯣꯡꯃꯩ ꯄꯤꯕ US ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯑꯣꯏ 8 ꯏꯟꯗꯤꯌꯥꯗ ꯐꯥꯔꯦ꯫ ꯍꯣꯝꯁꯇ ꯂꯥꯟꯒꯤ ꯖꯍꯥꯖ ꯊꯥꯖꯤꯟꯕ ꯅꯦꯇꯣꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯌꯥꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯀꯥꯎꯟꯇꯔ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯦꯂꯤꯃꯦꯟꯠꯁꯤꯡ ꯃꯨꯠꯊꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ ꯊꯤꯡꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯅꯝꯕꯔ 2 ꯕꯤꯜ ꯄꯥꯁ ꯇꯧꯔꯒ ꯃꯤꯐꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯏꯂꯦꯛꯁꯟ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯚꯤꯖꯤꯂꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯊꯕꯛ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯌꯨꯝ 18,000 ꯁꯥꯅꯕ ꯑꯌꯥꯕ ꯂꯩꯔꯦ ꯐꯣꯡꯗꯣꯔꯛꯂꯤ꯫ UPFꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ IDPꯁꯤꯡꯒꯤ ꯋꯥꯀꯠ ꯇꯥꯕꯤꯗ꯭ꯔꯕꯗꯤ ꯂꯥꯛꯂꯤꯕ ꯏꯂꯦꯛꯁꯟ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ꯫ IDPꯁꯤꯡꯒꯤ ꯚꯣꯇꯔ ꯀꯥꯔꯗ ꯈꯣꯝꯒꯠꯄꯒꯤ ꯃꯔꯝ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯦꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯥꯜꯍꯧꯕ 5 ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗꯒꯤ ꯐꯥꯕ ꯉꯝꯈ꯭ꯔꯦ꯫ ꯑꯥꯏꯟ ꯀꯥꯏꯅ ꯄꯣꯄꯤ ꯊꯥꯔꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ FIR ꯀꯦꯁ 94 ꯔꯦꯖꯤꯁꯇꯥꯔ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 31 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕ LPG ꯇꯦꯡꯀꯔ ꯅꯟꯗ ꯗꯦꯕꯤ ꯒꯨꯖꯔꯥꯠ ꯌꯧꯔꯛꯈ꯭ꯔꯦ꯫ ꯌꯣꯡꯆꯥꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯗꯣꯛꯇꯔ ꯂꯣꯍꯣꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯀꯪꯂꯩ ꯄꯥꯎꯊꯥꯡ YouTube ꯆꯦꯅꯦꯜꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯔꯝꯗꯝ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤ ꯑꯞꯗꯦꯠ ꯇꯥꯕ ꯑꯃꯗꯤ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯥꯎ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯗꯤꯚꯥꯏꯁꯇ ꯅꯣꯇꯤꯐꯤꯀꯦꯁꯟ ꯎꯕ ꯐꯪꯕꯤꯅꯕ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯍꯦꯔꯥꯜꯗ, ꯎꯈ꯭ꯔꯨꯜ ꯇꯥꯏꯝꯁ, ꯏꯝꯄꯦꯛ ꯇꯤꯚꯤ ꯃꯅꯤꯄꯨꯔ, ꯆꯨꯏꯒꯥꯡꯅꯤꯡ ꯔꯨꯡꯁꯨꯡ, ꯔꯨꯔꯦꯜ ꯄꯣꯁꯠ, ꯒꯣꯔꯈꯥ ꯇꯥꯏꯝꯁ, ꯋꯣꯡ ꯃꯦꯗꯤꯌꯥ, ꯃꯅꯤꯄꯨꯔ ꯇꯥꯏꯝꯁ, ꯏꯔꯝꯗꯝ ꯏ-ꯄꯥꯎ, ꯇꯥꯡꯈꯨꯜ ꯑꯞꯗꯦꯠꯁ ꯃꯅꯤꯄꯨꯔ ꯕꯣꯗꯀꯥꯁꯠꯀꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯒꯥ ꯐꯨꯠꯍꯤꯜ ꯑꯦꯔꯤꯌꯥ ꯂꯨꯡꯇꯦꯔꯀꯥꯐꯨꯡ ꯔꯦꯟꯖꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯪꯀꯔ ꯁꯥꯖꯤꯟꯕ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯄꯦꯇ꯭ꯔꯣꯜ ꯆꯠꯄ ꯑꯗꯨꯒ ꯏꯜꯂꯤꯒꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯅꯥꯒꯥꯒꯤ ꯐꯨꯠꯍꯤꯜ ꯑꯦꯔꯤꯌꯥꯒꯤ ꯂꯨꯡꯇꯦꯔꯀꯥꯐꯨꯡ ꯑꯦꯔꯤꯌꯥꯒꯤ ꯔꯦꯟꯖꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯔꯣꯏ, ꯃꯗꯨꯒꯤꯗꯃꯛ ꯅꯥꯒꯥꯁꯤꯡꯅ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯑꯁꯥꯝ ꯁ꯭ꯇꯦꯠꯀꯤ ꯀꯨꯀꯤ ꯑꯥꯔꯝꯁ ꯒ꯭ꯔꯨꯞꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ KLO, KRA, UKDA ꯑꯃꯗꯤ KLAꯒ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠꯀꯒꯤ ꯃꯔꯛꯇ ꯄꯤꯁ ꯄꯦꯛ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯁꯦꯇꯜꯃꯦꯟꯠ MOS ꯁꯥꯏꯟ ꯇꯧꯅꯈꯤꯕꯒꯤ ꯀꯨꯀꯤꯁꯤꯡ ꯍꯔꯥꯎꯕ ꯑꯃꯗꯤ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ꯫ ꯑꯁꯥꯝꯗꯁꯨ ꯍꯣꯝꯂꯦꯟꯗ ꯇꯥꯟꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯃꯌꯥꯝ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯀꯃꯦꯟꯠ ꯄꯤꯅꯔꯤ꯫ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯂꯣꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ BJPꯒꯤ MLA ꯐꯨꯡꯖꯥꯡꯒꯤꯟ ꯕꯥꯜꯇꯦ ꯇꯝꯊꯤꯅ ꯁꯣꯛꯇꯨꯅ ꯃꯇꯝ ꯀꯨꯏꯅ ꯂꯥꯏꯀꯠꯅꯈ꯭ꯔꯕ ꯇꯨꯡꯗ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯖꯧꯃꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒꯤ ꯈꯣꯡꯆꯠ ꯑꯃ ꯂꯩꯈꯤꯗ꯭ꯔꯕ MLAꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯆꯠꯈ꯭ꯔꯦ꯫ ZCCꯅ ꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔ ꯅ꯭ꯌꯨ ꯂꯝꯀꯥꯒꯤ ꯗꯣꯀꯥꯁ ꯕꯦꯡꯛꯗ ꯂꯩꯕ ꯂꯩꯈꯤꯗ꯭ꯔꯕ MLAꯒꯤ ꯃꯌꯨꯝꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯑꯃꯗꯤ ꯗꯥꯃꯤ ꯀꯣꯔꯐꯤꯟ ꯄꯨꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯇꯝꯅ ꯂꯥꯛꯈꯤ꯫ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯗꯒꯤ ꯍꯧꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯑꯗꯨ ꯅꯣꯡ ꯀꯟꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯊꯦꯡꯊꯅ ꯍꯧꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯈꯤꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ MLA ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯐꯪꯅꯕꯒꯤꯗꯃꯛ ꯑꯣꯜ ꯒꯤꯚ ꯁꯝ ꯒꯤꯚ ꯑꯣꯜ ꯍꯥꯏꯕ ꯊꯤꯝꯗ ZCCꯅ ꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 18ꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯤꯀꯤꯐꯨꯡ ꯍꯤꯜ ꯔꯦꯟꯖ ꯃꯌꯥꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯀꯤ ꯃꯤꯑꯣꯏ 2ꯒꯤ ꯀꯦꯁ ꯑꯈꯟꯅꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ NIAꯗ ꯁꯤꯟꯅꯕ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ, ꯃꯔꯝ ꯆꯥꯗꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯆꯨꯝꯗꯕ ꯑꯃꯅꯤ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯐꯨꯠꯍꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯈꯟꯅꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ NIAꯗ ꯁꯤꯟꯅꯔꯤꯕꯅꯣ? ꯏꯪ 2019ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯕꯤꯁꯅꯨ
Bishnupurda tamthiba mawngda asok apan nanghankhiba amasung leikidraba civilian sing adugi case sing adu yauna mamangda thokiba conflict aduda community animaki oina hatkhiba amasung leikidraba civilian sing adugi case sing NIA da loina makhatana thintadana sinagadoribara hainasu hanglakli amaromda social activist asang kasargi mathakta lungoulen goite koba amana kangpokpi police station da FIR file tawkibadu khudakta stay tawgadabani sarkar gi maikidigi state asida thokpa hingsa gi thogdok khudingmaki casing justice ki thaksing adu chap manana apply tawgadabani loinana political purpose ki damak legal purpose sing lana sijinabagi mayokta CSO students union amasung community singna chap chana thengnagadabani hairi Kabulda leiba drug rehabilitation hospital amada Pakistan nongthaktagi attack chathabada mioi chamri rom sigre Pakistan di micham leiba mafamda attack chathagiba leiti haina phongdoragli thogdok asigi matangda Afghan government ke spokesperson Zabihullah Mujahid na phongdokpagi matung inna hospital amadi civilian infrastructure da Pakistan atamnana attack chatharaktuna micham kaya hatkibagi thong asi malemgi mipung kudingmakna condemn tokpam thoi drug ta laicuraba mioi sing mahosagi punsida hanjin hannabagi pandamda layengduna leiriba hospital amada ikhang khangawdana attack chatharaktuna mioi chamari sikiba loinana atopa mioi chaniyangkai hena asok apan nanghankibani Pakistani Prime Minister Shehbaz Sharif ki spokesperson nadi hospital da attack chathakiba leiti haina phongdorakli Taliban gi maru oiba military installation singda attack chathaduna amangata thugankibani haina phongdokhi malemgi miyamna Pakistan bu lana uhannabagi pandamda Kabulna hospital da attack chatharakpaga mari lenana Pakistan da maral siba yaningde haina Pakistan ki Ministry of Information na phongdokhi Terrorism ki thabak thoram chathanaba honarambagi maralda Ukrainian taruk amati American ama National Investigation Agency NIA na fare tongan ba city singda matam amata da chathagiba operation da mapal lebaki miyoi sing adu faba ngamkhibani farwa miyoi sing adu makata ba investigation chathanaba NIA gi custody da remand lokthakre Indian Express ki report matung inna allopun activities prevention act UAPA gi section 39 gi makhada NIA na FIR register tokhibaga loinana wahang pahangi thabak chathaba haure hairi America macha adu Kolkata airport tagi phakibani Ukrainian sing aduna Lucknow airport amadi Delhi airport tagi phabani visa pairaga changlakhiba miyoi sing adu mathok taba restricted area permit yaudana Mizoram da changnaba honarambani hairi Hindustan Times ki report matung inna farba miyoi taretmak Patiala House da laiba NIA gi special court ta puthoklaga numit tare ni remand lokthakre thoktok asigi matangda investigation chathabada miyoi sing adu Mizoram dagi Myanmar da changlamba thengnaki mafam aduda makoina tongan ba ethnic group singa unaduna wari sanakhibagi khudam changdam phangba ngamki Europe dagi masing yamlaba drone kayamarum Mizoram da puraklaga kulai paiba ethnic group singda pinaba honarami haibasu khangba ngamlaki lona yadaba mongda drone kayamarum pusillaklaga India gi tongan ba mafamda attack chathanaba honabada miyoi sing adu hakthengna chenai haina NIA gi court ta phongdokhi faraba miyoi sing adugi mobile data amasung social media account sing kupna yengsilli NIA na phakibagi matung ina faraba miyoi sing adu Myanmar da ningthina train tawrakpaga loinana India gi mayokda lal horiba tongan ba loop singa khujamnabagi khudam phangki hairiba miyoi sing aduna anuba makhalgi khulai kaya marum tongan ba ethnic group singda supply tawramba thengnare haina NIA na maral siri US President Donald Trump na State of Homes da langi jahaz thajinaba wafam phongdorakbada Germany, Spain, United Kingdom amasung Italy yauna US ka chanminariba lebak ayamana yakhidere Germany gi Chancellor Friedrich Merz na phongdokhibagi matung inna United Nations European Union natraga NATO gi ayaba yauraga thorang asi lokhakdabani masigi sumathakta wasing amasung Israel na aranba mongda Landaramdaida Germany ga tanaramba leite US military ga khwaidagi nakna chanminariba Britain gi oinasu Strait of Hormuz da langi jahaz thajinduna Iran gi mayokda operation chathaba yauroi haiba phongdokre Prime Minister Keir Starmer gi phongdokhibagi matung inna Strait of Hormuz thadok hannabagi hongdok hannabagi matangda nakal animakta yanagadaba thorang ama lokhutnaba security partner singa punna thabak tawminari hairi
Haukiba numit kharani asida lamdam asigi print and electronic media singda loop asigi ming sijinaduna yawal lalhogi maikhum upa micro gang kharana lamdam asida leriba lanai mioi kaya amadi lanai loisang singda terror gi thawong sing sijinaduna kihan kangan bagi thabak sing kudam changdam amata yaudana chatharakliba asi lamdam asigi liklam chumna yawal lalhog sangsin liba yawal loop singi amadi kanglei miyamgi oina khwaidagi laibak thibani hairiba thawong asimak loop asina lumna lobga loinana leipak miyamnasu hairiba micro gang sing asigi mayokda leifam thokle haina kangleipak communist party people's war group Marxist Center gi Central Media Coordinator gi Secretary Camarade Lenin Maiteina khuyek piduna thadokpa cherol amana hairakli cherol asina makhatana Manipur gita natana North East da maming leiraba layeng sang ama oiriba Sija Hospital da yumpham yaudaba maral kaya sijinuna athingba thamjilakba Chingjamai Thongam Legaidagi Thoksom Shankar Malom Bazardagi Khoisnam Sunil Kumar Singh amadi Chingjamai Mayengbam Legaidagi Sarungbam Premananda Singh Hairiba Musing Asigi Stone Crusher Petrol Pump amadi Makhoiga Mari Lenaba Thabak Thoram Singda Yumpham Yaudaba Mari Lenadaba Maral Kaya Sijiliba Asi Hairiba Gang Sing Asina Yawal Lalhogi Mingda Senkhai Thungkhai Tawbada Pidabadagini Haibasi Mayek Singna Khanglaba Waphamni Hairiba Micro Gang Sing Asi Yawal Loop Singda Chanadraba disaster khulai paiba khujo kharana punchilaga sembani hairiba sing asi kana kanano makhoibu kanana hangli pairi haiba athubada lebak miyamda khangna saktaklagani makhoina thoklakpa cherol singda lebak miyamna lumna lobiganu amadi social media Facebook amadi WhatsApp singi admin singna viral ohenabagi thabak ama chatharakli khudakda lepkadabani loinana iramtam asigi kai khumnajariba media housing nasu tung tarakpada asigumba yumpham yaudaba maral sirakpada media ethics yengdana hapigenu hainasu appeal tawri Press Council of India gi norms amasung journalist conduct ki matung inna kanagumba amada maral sibo wafam media da hapa taragadi hana fact finding sing adu verify tawgadabani natraga masigumba micro gang sing asina media bu makoi gi khulai oina sijinaduna lepak miyambu kihan khanganbada mateng pangsinba oina thogani hariba counter revolutionary element sing asibu muthatpada lebak miyam hubna mateng pangbiu haina cherol asina makha tarakli March Mapaldagi Chatarakpa Taranitoi Suba Manipur Legislative Assembly ki Tare Suba Mifam Ngarang Manipur Appropriation Number 2 Bill Pass Taukibaga Loinana Mifam Loisinkre Mifam Loiban Numita Tungan Department Taret ki Discussion and Voting of Demand for Grant ki Khana Nainaki Hariba Demand Singatugi Manungda Khara Khakta Opposition Member K Mega Chandra T.S. Lokesor Amasung Surjal Kumar Okramna Kat motion sing thamki appropriation bill khanabada congress ki lusingba okram ibobina lengang na paikali ba thabak thoram singi matangda tongan ba suggestion kaya marom piraduna pung amarom wang nganghanki congress ki mla kangujam ranjit yauna opposition ki member singsu appropriation bill khanabada saruk yakhi member singna pukhalakpa wafam sing adugi pakhum piraduna chief minister yumnam khemchan na haiki Municipal Corporation Nagar Panchayat na singba gram root level gi election athuba matamda pangthoklagani mahakna lengak pairaklaba matung anirak suba oina pangthokpa cabinet mifamda election pangthoknanabagi wa khanakhre election commission gi wafam amakhak taraba matungda mikhal gi matam leplagani madugi matangda wai Meghachandrana municipality gi election asi chahi tara khudingi pangthokpaga managadore haina lengaki thabakta nungaitaba phongdokhi senja thumja Tigatnaba Lairiba Vigilance Department asi Thabak Amata Taudre, MLA na Wakatlaba Pawbada case Lokat Pidre, Laibagi Kanadre, Haina K, Megachandra na Pukalakpa, Wapam Amagi Pakum Peraduna Chief Minister na Haiki, Stop Masing Watpa Masung Manipur the Thokiba, Chatiraba Irang Aduna Maram Weraga, Vigilance Department gi Thabak Thoram Singkara Makai Taptharure, Department Asina, Haukiba Sahi Manga the case Sani Kunithoi, Lokatki Masigi Manunga case Kulhumdoi, FIR Lokatki, case Samani Puma na dispose tauki case taramathoi trial gi thakta leiri haina phongdokhi
Ngarang ayuk chathakiba assembly ki ayuk ki session da demand number 12 municipal administration housing and urban development gi demand da MLA ki Megha Chandrana thagalakiba kat motion amada department asi in charge oiriba chief minister Waikhem Channa haikibada house for all scheme asi chaliba chahi asi ki September fawbada sangdokle scheme asi haurakpadagi yum lising kun gi mathakta saba loikre yum lising kun taret sagadaba watli haina phongdoki demand discussion aduda MLA Megha Chandra gi kat motion ki makata ba pakumda chief minister makata na hai house for all scheme asi panchayat rural area ga urban area ga khenaba lai urban area dadi yum sagadaba mafam adu nupi gi patada sai masana foundation stage fawba sel puthokani amaromda kendra asida street lamp ayamba local MLA singla leiraga thanaba tawri masi koknaba lengakna street lamp lising tarani thoi leinaba tender tawkhre imphal area gi oina master plan sema loire council kuntaruki master plan athubada sema loisinaba honari lambi thong drainage sembagi thabak kanna chathari haiki dimanadu da MLA ki Megha Chandra amasung TH Lokesorna kat motion thamliba ADC panchayat municipal council gi mikhal chahi tara rom pangdoktana leibana tara manga suba finance commission gi senpham lawdabagi development da thengthare haiba wafam chief minister na haikibada panchayat ADC amasung local body gi election pangthoknaba cabinet mifamna khanaduna ADC da recommend tawkre haina phongdoki State asida April thadagi mikok thigani hairibasi UPF na yaningde Manipur gi hojik oriba phibam haibadi maiteina national highway sing lanba yadana leiringai marak asida amuk tangkhul naga sing tariba ukrul naga singa kuki singa lambi phaunadre helicopter da chatnaba honari masigi horakpham kadaidagi no kanana horakhibano haibasi government asina tungi Manipur khunai gi khallaga mamutta thijinpham thoi haina UPF ki cherol asina hairi cherol asina haili singam chamapan yakhai mathoi gi matung inna Lona yadaba mitop singasi khandoklaba matungda census pangthokpana chungani census ka mari lenana JFD na changsilakba khongjangda saruk yagani hairi Relief camp ta leiriba IDP singi voter card khongat lebagi maram khangan biu IDP singi kholaw makha tana tabidrabadi IDP singi oina election boycott togani haina Churachandpur maitei lekai gi lanjena duna Mekola Gulab Higher Secondary School da hangliba relief camp ta changjapam loduna leiriba Laisangthem Premna phongdorakli wafam asi Kaisamthong Longjam lekai dagi Khetri Mayup Ningwal Sarungbam Ombi Roni Balana relief camp asida leiriba IDP singa punna chakchara ama Chamin Nakiba Thoramda Phongdokhibani Thoramaduda Laisangthem Premna Makhatana Phongdokhibada Apikpa Laikai Amagumlaba Imung Humphunipan Rom School Asigi Piklaba Kasing Asida Imung Ani Ahum Punna Yamna Khudong Chadaba Mong Amada Seng Hawai Kharap Piraga Thamliba Asi Lengakna Chapchaba Phirep Ama Loduna Makoigi Oibatang Taba Khongthang Ama Athubada Khanghanbiu IDP Singna Lauduna Lakpa Kholau Kayabu Tabi Bagi Mahut Court Ki Matam Yoksilakpana IDP Singi voter card Khongkatlakliba Asiki Maram IDP Singda Khanghanbiu Haiki Mahakna Aroibada IDP Singi Wakat Tadrabadi Lakleba election Asi IDP Singi Oina boycott Togani Masida Natana Ikai Iki Kaya Tunghoi Naramlaga Lambi Sorokta Dhup Kendan Yoliba Ashina Lengakna Yengbidabadagi Hendoktuna Leminariba Miyamna IDP Singbu Thawai Uchitaba Miyoi Ama Wangang Kaya Amuka Hena Thamoi Sokli Asigumna Tauningdana Tauriba IDP Singna Ikai Iki Thadoklaga Yoliba Polam Sing Asida Miyoi Kaya Amana Fajadaba Wangang Ngangbasu Thengnari Maram Sing Asina Athubada Makoigi Chapchaba Mafam Ama Piroidaba Lairabadi Kuta Kulai Faiduna Siba Changba Maraibak Oiduna Makoigi Poknaphamda Changlagani Haibaga Loinana Malem Thongamna Santigi Paujel Puduna Chaliba Mahaki Khongsat Lengakna Miyeng Changduna Mai Pakhangadabani Mahakna Churachandpurda Changlabadi Makoichu Changani Haiba Wafam Sing Phongdokhi Security Force ki kangbuna akaknaba pau ama fangbadagi Tengnopal District ki Morai Police Station ki manung channa leiba Indo-Myanmar border paringi border pillar number Humbudra Humdoi amasung Humbudra manga dagi tongan ba Manipur gi lalhoba loop singi kedar manga fare hairi Manipur Police Control Room gi pau asin hai faraba lalo loop sing adudi pripa ki kedar ani haibadi thangjam Ashok Kumar Elias Khongthang Laifam Wangkhong Village amadi Laisram Nipamacha Singh Elias Loya Laifam Sagolmang Awang Lekai KYK Elgi Kedar Thangjam Manimatum Maitei Elias Sana Laifam Sugunu Awang Lekai KCP MFL gi Kedar Laisram Inau Singh Elias Sana Macha Laifam Urup Makha Lekai amadi Lalolop Asigi Kedar Singangbam Sakti Singh Elias
Faiden Leifam Lamlai Nongada ni Hadi Amaronda Hokiba Mastera Mangada Technopal District ki Mazi Police Station ki Manung Chana Leba Bojang Hill Range ta Security Force ki Kangmuna Search Operation Chathabada Kulai Kaya Phangmangamle Kulai Singadudi IED Nepal Pistol ki magazine improvised mortar Motorola radio set Motorola battery amadi kapa yariba tongan nongmaigi maru mapalni hari pagalaba IED amadi safety protocol amasung standard operating procedure gi matung inna asoi angam yaudana pokai handuna mangan khre hari Manipur ke manung hanjina leiba chingi district singi chingchang da ain kaina popi pambi sing thabaga mari leinana tongan ba police station singna first information report Nifumari register Tokibagal Lunana Mui Marfuma Toy Pagat Pangam Kre Haina Forest Environment and Climate Change Department in charge Deputy Chief Minister Losi Dikhona House the Pongdokre Minister gi Wafamasi Ngarang Assembly Mifam gi Wang Pangi Matamda Kundrakpam Assembly Constituency gi Congress MLA Thoksom Lokesor Singna Hanglakiba Wahangi Pakum Oina Pongdokibani Minister Makata Duna House the Thamkibada Manipur State Ain Kaina Popi Thabaga Mari Lenana Home Department Pirakpa Report Matung Inna District Taragi Village Sip Tarataruk Lammapu Amadi Ain Kaina Popi Thabada Chenaba Mui Marifumatoi Pagatpa Amasung FIR Nifumari Register Toki Haina Pongdoki Israel US Iran War Chathakiba Matungda Iran na Street of Homes Tingjin Kibadagi Thaupuba Achoba He sing Lanthokpa Yadabana Maram Oiraga India da Chakthong gas Pangdabagi Kudong Chadaba Ama Mayok Naduna Lakiba Matung Liquefied Petroleum Gas Metric Ton Lising Niputaruk Puba India gi Oil Tanker Nanda Devi Gujarat Hithangphamda Ngarang Ayuk Asoi Angam Yaudana Yaurakre Ningthokaba Numita India gi Atopa LPG Puba He Sibalinga LPG Petrol Patrick Tan Lising Nipu Puduna Hariba Hithangpam Adumaktada Thunglakrabani LPG Puba Oil Tanker Ani Thunglakiba Aduna India da Chakthong gas Pangdabagi Kudong Chadaba Mayok Nariba Adu Kharamakaidi Menkhatpa Ngamlagani Gujarata Thunglakiba Oil Tanker Nanda Devi Vessel gi Chief Officer na Pongdokibagi Matung Inna Shipping and Waterways na Iran gi Makok Thongba Officer Singa Wari Chanaraba Tungda Asoi Angam Yaudana Street of Homes Lanthokpa Ngamlakibani Hairiba Mafam Adu Lanthokpada Chauna Singnaba Kaya Leiri Tehran na Lan Horokiba Matung Street of Homes ki Maritime Traffic Tingjinduna Lakibani Malemgi Tungan Ba Lebak Singda Sijinariba Thaugi Chada Mangadi Street of Homes Fauduna Chatlibani India su LPG Khwaidigi Yamna Leiba Malemgi Lebak Ama Oribani LPG Leibagi Chang Indiana Malemgi Lebak Singdagi Anisuba Mafamda Leiri Hariba LPG Sing Adu Middle East ki Lebak Singna Puthorakpani Middle East ki Land Asina Maram Oiraga Malemgi Thaugi Mamalda Chada Nifugi Changda Hengatkre Makatarakpa Pauda Miyamna Pamna Chanariba Yongchak Marang Kaina Puthoknaba Aikoi Pumnamak Honaminasi Haina Lok Sabhagi Outer Manipur gi Hanagi MP Oramba Dr. Lohor S. Phojona Phongdokre Wafamasi Department of Horticulture and Soil Conservation Government of Manipur Mission for Integrated Development of Horticulture Manipur Organic Agency Department of Environment and Climate Change na Dhanamanjuri University CASIR NEIST Ministry of Science and Technology Government of India Amadi Apunba Imagi Machasing Ames Manipur na Sinduna Lamphel Parta Leiba CSIR NEIST Branch Laboratory gi Auditorium Holda Pangthokiba 2 days Yongchak Tribin Festival kam Brainstorming Hodopagi Thoronga Mari Lenana Phongdokibani Thorom aduda Mari Lenana Hanagi MP Lohorna Makhatan Haikibada Yongchak asi Lamdam asigi miyamna Yamna Pamna Amadi Ahauba Chinjak Ama Oina Chanari Adubu Lamdam asida Puthokliba Yongchaki Chang asi Nembana Mapalamdagi Masing Yamlaba Yongchak Kaya Pusilaktuna Miyamna Chanariba asi Koknaba Aikoina Kari Karamba Thorangsing Lokhatuna Mafam Sinba Thungna Yongchak Pambi Thanaba Thorang Toba Yabage Haibadu Yengma Mathau Tai Matamgi Honglakliba Aing Asa Asinasu Hana Hauramba Yongchak Pambi Kaya Kangduna Sirakliba Asi Kanba Ama Changli Loinana Miyoiba Aikoina Mahusagi Khal Kaihandana Thamnaba Honaba Oina Yongchak Pambi Paksana Thanaba Honarasi Hainasu Phongdokhi
ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯂꯝꯗꯝ ꯑꯁꯤꯗ NRC ꯅꯠꯇ꯭ꯔꯒ ꯃꯁꯤꯒ ꯃꯥꯟꯅꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ JFD ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯁꯦꯟꯁꯁ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯅ ꯄꯣꯔꯣꯝꯄꯥꯠ ꯀ꯭ꯔꯣꯁꯤꯡꯗ ꯊꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯍꯟꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯦꯟꯁꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ JFDꯒꯤ ꯀꯥꯡꯕꯨꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯆꯪꯂꯨꯕꯗ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯃꯁꯥ ꯂꯩꯔꯝꯗ꯭ꯔꯦ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯂꯩꯈꯩ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯁꯦꯟꯁꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ JFDꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯁꯨꯅꯤꯜ ꯀꯔꯥꯝꯅ ꯍꯥꯏꯈꯤꯕꯗ ꯁꯦꯟꯁꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯄꯗꯒꯤ JFDꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯆꯪꯂꯨꯕꯗ ꯗꯤꯔꯦꯛꯇꯔ ꯃꯁꯥ ꯂꯩꯔꯝꯗꯕꯗꯒꯤ ꯗꯤꯄꯨꯇꯤ ꯗꯤꯔꯦꯛꯇꯔ ꯈꯔꯒꯩ ꯂꯦꯕꯦꯜꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗ JFDꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ ꯍꯧꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯟꯗ꯭ꯌꯨꯁꯤꯞ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯗ ꯍꯥꯎꯁ ꯅꯝꯕꯔ ꯑꯃ ꯃꯊꯧ ꯇꯥꯕꯅ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯒꯤ ꯍꯥꯎꯁ ꯅꯝꯕꯔ ꯑꯁꯤ ꯀꯗꯥꯏꯗ ꯄꯤꯒꯗꯧꯔꯤꯕꯅꯣ ꯆꯤꯡꯗꯝ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯆꯪꯅꯕ ꯌꯥꯔꯕꯔꯥ ꯃꯩꯇꯩꯅ 하이웨이ꯁꯤꯡ ꯆꯠꯄ ꯉꯝꯂꯕꯔꯥ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯄꯨꯡ ꯐꯥꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯂꯕꯔꯥ ꯀꯟꯗ꯭ꯌꯨꯁꯤꯞ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯂꯩꯇꯅ ꯀꯔꯝꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯀꯔꯝꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯏꯅꯨꯃꯤꯅꯦꯇꯔ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯉꯝꯗꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯟꯗꯛ ꯆꯠꯊꯒꯗꯧꯔꯤꯕ ꯁꯦꯟꯁꯁ ꯑꯁꯤ ꯅꯤꯌꯝ ꯆꯨꯝꯕ ꯁꯦꯟꯁꯁ ꯑꯃ ꯑꯣꯏꯔꯔꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ JFDꯅ ꯈꯪꯍꯜꯂꯛꯈꯤꯕꯗꯤ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯏꯅꯨꯃꯤꯅꯦꯇꯔ ꯁꯨꯄꯔꯚꯥꯏꯖꯔ ꯑꯁꯤ ꯃꯥꯒꯤ ꯖꯥꯇꯤꯅ ꯍꯥꯏꯕꯗꯤ ꯀꯨꯀꯤꯅ ꯀꯨꯀꯤꯒꯤ ꯅꯥꯒꯥꯅ ꯅꯥꯒꯥꯒꯤ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯍꯥꯞꯂꯒ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯈꯪꯂꯛꯈꯤ ꯃꯁꯤ JFDꯅ ꯌꯥꯕ ꯉꯝꯂꯣꯏ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯤꯌꯥꯝꯒꯤ ꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯅꯥꯗ ꯍꯥꯞꯇꯦ ꯌꯦꯜꯂꯧꯃꯤ ꯀꯟꯕ ꯀꯟꯗꯕ ꯃꯈꯣꯏ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯃꯊꯧꯗꯤ ꯂꯩꯉꯥꯛ ꯀꯥꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯑꯁꯤꯗ ꯌꯦꯠꯅ ꯑꯣꯏꯗ ꯍꯥꯞꯂꯤꯕꯁꯤꯡ ꯑꯁꯤꯅ ꯌꯦꯠꯅ ꯑꯣꯏꯅꯥꯗ ꯍꯥꯞꯂꯤꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯆꯞ ꯆꯥꯅ ꯈꯪꯂꯤꯕꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧꯃꯤ ꯀꯟꯁꯤ ꯍꯥꯏꯕꯗ ꯁꯔꯀꯥꯔꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯗꯤꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯈꯛꯇꯔꯥ ꯃ꯭ꯌꯥꯟꯃꯥꯔꯁꯤꯡꯗꯤ ꯌꯥꯎꯗꯕꯔꯥ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯗ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯅꯕ ꯁꯔꯀꯥꯔꯗ ꯈꯪꯍꯟꯈꯤꯕ ꯃꯇꯝ ꯑꯗꯨ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯦꯟꯁꯁ ꯑꯁꯤ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯆꯞ ꯆꯥꯕ FIREP ꯑꯃ ꯂꯧꯗꯕ ꯇꯥꯔꯕꯗꯤ JFDꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯒꯅꯤ ꯍꯤꯡꯁꯥ ꯌꯥꯎꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯆꯪꯁꯤꯟꯗꯕ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔꯅ ꯄꯤꯔꯛꯄ ꯔꯦꯁꯄꯣꯟꯁꯀꯤ ꯃꯈꯥ ꯄꯣꯟꯒꯅꯤ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯑꯃꯁꯨꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯇ꯭ꯔꯥꯗꯤꯛ ꯑꯣꯏ ꯍꯥꯏꯈꯤ